ngasi Manipur top channel gi meke gi special content ama ni katang mayam da share tawjage adugo mayam na nungti gi leptan adum sandok chaba editorial kalam da gi lakhosara kan hauji tholiba thodo thok singsida main oina focus tawba content ang katang lakhosara kan mayam da share tawjage ahan mada covid-19 gi second wave mayam punna wakhal taminna sangi haibasigi matang na mayam da share tawjage covid-19 pandemic asi malem gi oina mapung phana lakshin ma ngambagi phibam laitri mamang saigi hawalakpada covid-19 asi malem gi lebak singyaw na leba asigi oinasu angak papangna wangkhalaktuna mipung khudimakta asaw saitheng ama mayok na khrabasu tungda matam khara laichat asi hantharurabani adubo nauna amuk hanagi hena sakti leba new covid strain ama amuk sandoraktuna india gi oinasu sauna akiba ma mayok na badigi central government ki makai digi nauna sop thoktuna masibu laksin na akan mathorang kya pekali si state asidasu second wave ki saitheng asi phangdana ba state government sop asi namduna satna hanana hona bagoloinana miyang wakhal tamina basangi laiba asina covid-19 laksinana ba vaccine putholabusu vaccine asi mipung khudimakta yohonba ngamdribana laichat asi laksinana ba hona ba haibisi araiba oidi polio laina asi laksinana ba bharat sarkar gi makedigi pulse polio immunization gi thorang sing leptana pekhatlabasu hojik phawu mapung phana laksin ba ngamdriba asini aduna vaccine asi phanayamna effective oirabasu laichat asi mapung phana laksin baibisi sahi kya sangadoribano haiba tambangamdre covid-19 laichat asi ningtham thagi matamnana hena paksna santurakpa yai haina thajanaramadugi ona tainabada ningtham tha yausilaktuna saba horoklaba matamasida new covid ki saitheng asi leiba asigi state kharada maru oina maharashtra kerala andhra pradesh delhi karnataka tamil nadu na singbada nauna mayokna badagi lockdown na singba laukhoktuna laichat asi kana lakshinana ba honaringai mara asida state asida su covid-19 gi second wave lakpagi mamita ba hore masi miyam amadi sarkar na laina lafom thokte state asida covid-19 positive oibagi sang asi singtha ningai oiba mona hantharurabasu numit kharani asida tapna haigalaktuna active case ki masing yankhai yenkre medical expert singi matungina bharat ki atop state singna second wave lakpagi matam asi yenglagadi state asida april gi thakhai dagi covid-19 gi second wave asi angak pa phangna haigalakpa yai haina thajanari new covid strain asi laiba asigi mafam khudimakta pak sana sandorakpa yai haibagi akibadu leibana mamangi matamda covid-19 lakshin baga mari leinana state singna masagi oiba warepta lockdown tauba natragana athing mathambad central government ki ayaba laugadabani hairambadu union home ministry dagi tholakhiba sop aduda state singda madugi sakti pumba sinna thorakrabani masisu miyam punna khangmina basangi covid-19 gi laichat asi laksinanaba sarkarna akhanaba thorangsing paikhalakpa maru oina mi amaga haksang thengnana loinaba natragana samin thakminabada laichat asi sandorpagi sangka hena wongkhalakadabana thabal songba masum yatra wali na singba thingwada miyoi khrana madubu yaningda pa phungdokpa laikai gi oina sarkarna thamliba athingmadu makhoi masa laichat asidagi ngakthokna bani haiba kaukthoktura sarkarna hairibu wafam adubu thawoidaba amadi singnaba manba mawongna thabal songba amadi yatra wari na singba pangthokna bokhotna ba haibisi masana masabu awaba tahanna sinjabani haibisi kaudaba phai sarkar gi wafam adugi mayokta lam henduna tauroidaba sing adu taurubadagi laichat asigi asoba saitheng mayoknaba matamdadi sarkarna mapi mapa ama oina yengbide haiduna amuksu badanam tabigadoribani aduna miyam puna wakal taminaba sangi sarkar gi makedigi su laichat asi laksinanaba thokliba sop ngakna satabasing asawa selfam sing fine tawiki matakta darkar lairabadi jail la phop thamduna dandi pinaba thorang sing pekhat pasumani haidibu wafam sini masum miyam su khangnarabo wafam mane nomuni gi mamangdagi manipur covid-19 gi nabagi sangsi nomunogi hengalakli amasum miyam gi wakhalon su kari lebibigi hadu sujay sudna comment box thambira mohaina manipur top channel gi mekedi gi sumyam da request tawjari amasum loisilak poina maruiba paw content masamani katang manipur gi ba hapsaramge miyam lofuk taminasi nupa maibina haijom setkadabani haibse lai haraubagi maramda munna khangdaba mina haigadabani dr saurai kanba
Kanagum mamiyoy natragana loop krana lai harawa matamda nupi maibina faizom setkadabani haina haidibasi loop natragana miyoy singadu lai harawa si karino haiba khangdaba miyoy singni haibada haiman bathokloi haina Professor Dr. M. Masa Saurai kanmana Kurai Konsam Laikai da leiba Sri Govinda College amasuk Manipur University anina kusamnaduna sinba Transformation of Culture and its impact on lai harauba haiba numit taraga mangani isubna sathaduna lakpa workshop ki ngasi lusinbagi thoramda phongdokre lusinbagi thoramaduna Manipur University ki Department of Dance and Music ki Assistant Professor Dr. M. Masa Saurai kanmana Program Director oiduna haikibada kunga mathoi suba sahi sagi club natragana loop ama natragana kanagum kharana adu yani natraga yaroi haiduna thoroklibasi yamna lebak thibani karama ningthaugi haktakta maibida phaizomgi mana pirambagi haina hanglakli loinana nupa oiragasu nupi gi thabak tawribani mangon piribasi nupi maibi haibani maha ki thawadu bi gi thau oiribani maibi gi ek tawbadana tana loisangda karga maha ki post adugi matungina piramliba custom adu setuna ek tawribani hairiba nupa maibi singidama kanagumba amatana thokpirakpa leitri sakanasu yengsanbidri right amata leitabugum leidi haina makna nuaitaba phongdorakli amaromda phaizom haibisi taba matamda maitaigi langna taigadabani hairiba sida maitaigi lang puthokpa ngamgadoribra khongrau shetlaga wayenba khangdaba achumba sabagi muhut punna tana minabada kari akaiba leibagi haina hanglakli makna makhatana hai lai harauba sida dominant system lakpa si aran bakhra lei lai harauba sida yauriba thoram amabu hekta kakthatpa natragana hekta hapsinba sina hekta oiroi hauji ahongbadi mayam ama leire Manipur go ina kuntrago humdo edigi pakhang mana palinge matamda lai harauba si makhal ahom khaktamak pangthoktuna lai matam sida amaibi singi masa gi phamgi matugina mingthol makhal piduna lai thawal tawnarami adubo democracy salaba matamdadi magi aningba apama tawnaduna tayonaba amarumda lakle laina lai harauramba du hojikti mina lai haraure magi kusida tawningbada tawrakpa sina akaiba mayam ama tholakle masi sumthokpaga loinana khangdabasing khangnanaba sigumba workshop sing asi silakpani haidena su paw mana makhatari Manipur gi wangbada thokpa paw mana microfinance agent attack sathaduna lut tawkhre West Tripura district ki manung sanba Simnad masakhangdaba miyoy khrana microfinance agent amada attack sathaduna lupa lakh ani lakh tuna satkre haidi thawdo singana numidang thokibani masakhangdaba miyoy singaduna attack sathakhibaduda agent adu ka hena sokpadagi manak nakpada leiba hospital amada pukhatuna treatment sathakre madugi matung makhatana layeng sathanabagi dama Agartala da leiba JBP hospital amuk refer tawkhre haidi thawdok tuna soklaba agent adu Sepahizala district ki manung sana Pingram Ganjat ki Suman Devnath kauba amani haiba khangmangamkhre thawdoli lenena police na case ama register tawkhre amadi thijinmagi thabak sathaba hokre thawdo adura senariba miyoising athuba matamda faaduna logi oiba sairak pinaba hotnagani haina police ki makok thongba official amana phongdorakli haina su pawmana makhatana phongdorori ma hojikuinadi matanga solutionjarage ado anauba atopa maroiba paw lergari marakta soidra mayam update pizarake and thank you